Incredible Story Manipur na ngasisu aigi nuksiraba viewersinggi damak 2026 ta release tawkhiba trailer amadi crime the best tawba Wardriver gi movie puduna laksari movie asina fangkhiba rating khara pallabada IMDb rating da 10 gi manungda 5.5 TMDb da 10 gi manungda 7 Rotten Tomatoes da 100% like pikraba movie amani fare adudi mayam movie asida sakam langlibi amadi movie asigi samlapo wari pandabi movie romda oina mai onsilasi mayamda aina wari asi pathokjarakpa matamda wahai wata soiba amadi asoi aran kaya marom ama yaurabasu mayamgi mafamda ngakpiu haiba wafam thamjari Film asina horakpada aikoina call kauba nupa amabu uba fangi mahakna hojik nupa amabu fajinduna poraklibani adubu makhoi anina wari sanabadagi aikoina sukhangba ngami adudi call hairiba nupa asi kidnapper amadi mihatpa nupa ama natte haiba asi call na mafam asida nupa asibu fajinduna thamlibagi maramdi nupa asina ngarang numidangi matamda call gi mayum asi thugairambagi damaktani call na nupa asigi mafamda kari maramgi damak nangna aigi yum adu thugairibano haiduna hangi adum oinamak nupa adunadi call gi mafamda thawoi usittabi fajana paukhum kari amata piraklamdi asigumba nupa asigi usittaba thawoidaba matau asida yamna sauningladuna call na nupa asi mafam asida nomaina kaptuna hatu ami masidagi aikhoida sin asi close tawduna hapta amagi mamangi warida amuk aikhoida ulaklambi matam asida call asi magi mayumda computer mettuna leirami aduga hojik call na tawriba thabak asi hacking tawbagi thabakni aduga call asi yamna haiba hacker ama oirami adubu mana hairiba hacking gi skill asi afava lambi dadi kari amata sijanaramde mana magi skill asi bank amadi hotel singdagi paisa khara loot tawbada oina sijanaduna paisa singaduna mana sijanaduna leirami adubu call na huraliba asi paisa asi yamna chauna huranbadi amata nate yamna pikna mana sijanagadauba darkar oiba chang adu khaktamak huralibani aduga hojik call na yamna kana hotnariba asi hotel amabu hack tawnabagi damak hotnaribani bahakna hotel adugi wifi adugi mateng lowduna makoigi hotel asi hack tawnaba yamna kana magi computer asida hotnaduna leiribani call na mana hack tawgadoriba hotel adugi mamang amada leiduna yamna kana hotel adugi password adubu connect tawnabagi damak hotnarabi kona thangda hotel adugi password adu mana connect tawba ngamlaba matung hotel asigi mingda leiriba bank da deposit tawba paisa khudimak mana loina lowthokhirami aduga paisa sing adubu mana tokai ba fake account singda loina transfer tawkhirami asumna magi thabak asi hek loikhibaga yamna thuna mafam asidagi kana amata chingnadanaba mongda adumak satkhirami ngasaidagi call na tawriba sing asi mafam asida Oscar kauba nupa amana adumak leptuna yengaga leiribani masidagi Oscar nasu karigumba khara chingnaraduna hotel adugi bank account adu check tawruba matamdadi makhoigi bank aduda paisa amata yaudabi loina atopa account singda transfer tawduna leirami masigi matungda aikhoina uba fangliba asi call adu tumduna leiringai karigumba makhol ama magi yum asida taraklambi masidagi mana tariba makhol asi karino haiba adu yengnabagi damak mapanda tholaktuna thong adu hangdorokpa matamdadi magi thonggi mamangda nupa ama leptuna leirambi mafam asida leplamliba nupa asina call gi mafamda phuba hauraklambi hojik mafam asida lakliba call da furakliba nupa asi atei kana sunate ngarangi nobita mana tawriba thabak khudimak loina uhauba Oscar hairiba nupa aduni call na hack tawkhriba hotel aduda Oscar gisu magi oiba share percent khara yorambi maram asina magisu call na hack tawkhiba aduda paisa kaya ama manglibani maram asigi damak yamna sauningladuna call bu phunabagi damak mafam asida lakpa oirami ngarangi numita call na tawkhiba khudimak adu Oscar na loina CCTV camera gi footage gi matingna tawriba khudimak amadi call gi masak asi fajana uhawbo oirami maram asina yamna laina Oscar na call bu thiraklibani masidagi Oscar na call gi mayum asida leiriba sing asi aduma koina yenglakpa matamda hojikti Oscar na sukhangba ngamle adudi call asi hacker amani haiba asi
ꯃꯁꯤꯗꯒꯤ ꯑꯣꯁꯀꯥꯔꯅ ꯀꯣꯜꯒꯤ ꯃꯐꯝꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯪꯅ ꯍꯣꯇꯦꯜ ꯑꯗꯨꯕꯨ ꯍꯦꯛ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯣꯁꯀꯥꯔꯅ ꯍꯪꯂꯤꯕꯁꯤꯡ ꯑꯗꯨ ꯀꯣꯜꯅ ꯀꯔꯤꯒꯨꯝꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯕꯤ ꯃꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯀꯔꯤ ꯑꯃꯠꯇ ꯊꯧꯋꯥ ꯁꯥꯗꯕ ꯑꯃꯒꯨꯝꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯣꯜꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯑꯣꯁꯀꯥꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯀꯣꯜꯕꯨ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯣꯁꯀꯥꯔꯅ ꯀꯣꯜꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯅꯪꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯦꯛ ꯇꯧꯈ꯭ꯔꯤꯕ ꯑꯩꯒꯤ ꯄꯥꯔꯁꯦꯜ ꯌꯥꯎꯔꯤꯕ ꯑꯗꯨ ꯑꯩꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯇꯨꯡꯖꯟꯖꯔꯛꯂꯤꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛ ꯅꯍꯥꯛ ꯑꯁꯤ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯨꯅ ꯅꯪꯕꯨ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯊꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯃꯥꯡꯍꯟꯕ ꯀꯔꯤ ꯑꯃꯠꯇ ꯄꯥꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯅꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯟꯕ ꯄꯥꯝꯖꯔꯕ, ꯖꯦꯜꯗ ꯆꯪꯅꯤꯡꯗ꯭ꯔꯕ ꯑꯩꯈꯣꯏ ꯑꯅꯤ ꯀꯟꯗꯤꯁꯟ ꯑꯃꯗꯤ ꯂꯩ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯀꯟꯗꯤꯁꯟ ꯑꯗꯨ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯑꯗꯨ ꯑꯩꯅ ꯄꯥꯝꯃꯤ꯫ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯅꯉꯣꯟꯗꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯀꯥꯜꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯃꯥ ꯑꯃꯗꯤ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟꯒ ꯋꯥꯔꯤ ꯁꯥꯅꯕ ꯃꯇꯝꯗ ꯑꯩꯅꯁꯨ ꯈꯪꯕ ꯉꯝꯃꯤ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯑꯦꯀꯥꯎꯟꯗ ꯀꯔꯣꯔ 9ꯒꯤ ꯁꯦꯟꯐꯝ ꯌꯥꯎꯗꯨꯅ ꯂꯩ ꯍꯥꯏꯕ ꯑꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯦꯀꯥꯎꯟꯗ ꯌꯥꯎꯔꯤꯕ ꯀꯔꯣꯔ 9 ꯑꯗꯨ ꯍꯦꯛ ꯇꯧꯗꯨꯅ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯉꯝꯂꯕ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯑꯗꯨꯃꯛ ꯑꯩꯅ ꯊꯥꯗꯣꯛꯇꯨꯅ ꯐ꯭ꯔꯤ ꯑꯣꯏꯍꯟꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯑꯩꯅ ꯅꯪꯕꯨ ꯄꯨꯂꯤꯁꯇ ꯑꯗꯨꯃꯛ ꯁꯤꯟꯅꯗꯨꯅ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯒꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯇꯥꯡ ꯑꯁꯤꯗ ꯀꯣꯜꯅꯗꯤ ꯑꯣꯁꯀꯥꯔꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯑꯗꯨ ꯄꯥꯝꯂꯝꯗꯦ꯫ ꯃꯥꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤ ꯃꯤꯒꯤ ꯑꯦꯀꯥꯎꯟꯗꯒꯤ ꯍꯦꯛ ꯇꯧꯕ ꯄꯩꯁꯥ ꯍꯨꯔꯥꯟꯕ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯑꯆꯧꯕ ꯁꯦꯟꯐꯝꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯈꯤꯕ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯊꯕꯛ ꯑꯁꯤ ꯇꯧꯕꯁꯨ ꯄꯥꯝꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯊꯕꯛ ꯑꯁꯤ ꯇꯧꯗꯕ ꯇꯥꯔꯕ, ꯑꯣꯁꯀꯥꯔꯒꯤ ꯃꯇꯦꯡ ꯃꯥꯅ ꯄꯥꯡꯂꯨꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯒꯗꯧꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯅꯥꯟꯊꯣꯛꯄ ꯌꯥꯗ꯭ꯔꯕ ꯑꯣꯁꯀꯥꯔꯒꯤ ꯇ꯭ꯔꯦꯞ ꯑꯃꯗ ꯄꯟꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯔꯝꯁꯤꯡ ꯑꯁꯤ ꯂꯩꯕꯅ ꯀꯣꯜꯅ ꯊꯕꯛ ꯑꯁꯤ ꯄꯥꯝꯗ꯭ꯔꯕꯁꯨ ꯄꯥꯝꯗꯅ ꯑꯗꯨꯃꯛ ꯑꯣꯁꯀꯥꯔꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯣꯁꯀꯥꯔꯅ ꯃꯥꯒꯤ ꯍꯣꯇꯦꯜꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯦꯛ ꯂꯥꯛꯄꯒ ꯀꯣꯜꯕꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯀꯣꯜꯁꯨ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯗꯨꯅ ꯑꯗꯨꯃꯛ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗꯤ ꯇꯧꯕ ꯉꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯑꯣꯏꯕꯅ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯈꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯋꯥꯐꯝꯁꯤꯡꯕꯨ ꯈꯪꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯤꯖꯤꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯑꯣꯁꯀꯥꯔꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯗꯤꯅꯔ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯜꯅꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯗꯤꯅꯔ ꯆꯥꯔꯤꯕ ꯑꯗꯨ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯗꯤꯅꯔ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯆꯠꯅꯕꯒꯤꯗꯃꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯣꯜꯅ ꯑꯗꯨꯃꯛ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐꯣꯂꯣ ꯇꯧꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯑꯗꯨꯕꯨ ꯈꯪꯗꯣꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯦꯛ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯕꯒ ꯑꯣꯁꯀꯥꯔꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯣꯁꯀꯥꯔꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯏꯐꯥꯏ ꯄꯥꯁꯋꯥꯔꯗ ꯑꯗꯨꯕꯨ ꯅꯝꯗꯨꯅ ꯀꯅꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯜꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯏꯐꯥꯏ ꯑꯗꯨ ꯐꯖꯅ ꯐꯪꯂꯝꯗꯦ꯫ ꯋꯥꯏꯐꯥꯏꯒꯤ ꯁꯇ꯭ꯔꯦꯡ ꯑꯗꯨ ꯌꯥꯝꯅ ꯅꯦꯝꯅ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯣꯜꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯦꯀꯥꯎꯟ ꯑꯗꯨꯕꯨ ꯍꯦꯛ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯋꯥꯏꯐꯥꯏ ꯅꯦꯠꯋꯥꯔꯛꯀꯤ ꯁꯇ꯭ꯔꯦꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯕ ꯃꯊꯧ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯗꯤ ꯋꯥꯏꯐꯥꯏ ꯑꯗꯨ ꯐꯖꯅ ꯅꯦꯠꯋꯥꯔꯛ ꯐꯪꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯣꯜꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯅꯦꯠꯋꯥꯔꯛ ꯑꯁꯤꯕꯨ ꯐꯖꯅ ꯐꯪꯅꯕꯒꯤꯗꯃꯛ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯈꯔ ꯅꯛꯁꯤꯜꯂꯛꯄ ꯃꯊꯧ ꯇꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯈꯔ ꯅꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯀꯣꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯁꯥꯗ ꯑꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯥꯅ ꯃꯃꯥꯡꯗ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯍꯨꯔꯥꯜꯂꯛꯄ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯁꯤꯒꯨꯝꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯌꯥꯝꯅ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯍꯨꯔꯥꯜꯂꯛꯄ ꯍꯦꯛ ꯇꯧꯔꯛꯄ ꯑꯃꯠꯇꯁꯨ ꯌꯥꯎꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤꯅ ꯑꯍꯥꯟꯕꯁꯨ ꯑꯣꯏꯕꯅ ꯃꯁꯥꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯥꯈꯠꯄ ꯑꯃꯗꯤ ꯑꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯣꯜꯅ ꯊꯕꯛ ꯑꯁꯤ ꯇꯧꯅꯕꯒꯤꯗꯃꯛ ꯅꯨꯄꯤ ꯑꯗꯨꯒꯤ ꯌꯨꯝꯒꯤ ꯃꯆꯤ ꯑꯃꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯋꯥꯏꯐꯥꯏ ꯄꯥꯁꯋꯥꯔꯗ ꯑꯗꯨꯕꯨ ꯁꯝꯅꯕ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯄꯥꯁꯋꯥꯔꯗ ꯑꯗꯨ ꯁꯝꯕ ꯉꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯋꯥꯏꯐꯥꯏ ꯑꯗꯨ ꯀꯅꯦꯛ ꯇꯧꯕꯒ ꯌꯥꯝꯅ ꯊꯨꯅ ꯃꯇꯝ ꯑꯃꯠꯇ ꯃꯥꯡꯍꯟꯗꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯦꯀꯥꯎꯟ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯍꯦꯛ ꯇꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯥꯅ ꯇꯧꯈ꯭ꯔꯤꯕ ꯑꯗꯨꯒꯨꯝꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯦꯀꯥꯎꯟꯗꯒꯤ ꯍꯦꯛ ꯇꯧꯔꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯐꯦꯛ ꯑꯦꯀꯥꯎꯟꯁꯤꯡꯗ ꯂꯣꯏꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯣꯜꯅ ꯃꯥꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯍꯦꯛ ꯇꯧꯕ ꯂꯣꯏꯕꯒ
ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯣꯁꯀꯥꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯀꯣꯜꯅ ꯑꯣꯁꯀꯥꯔꯒꯤ ꯃꯐꯝꯗ ꯃꯥꯅ ꯄꯥꯡꯊꯣꯛꯑꯣ ꯍꯥꯏꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯪꯒꯤ ꯑꯦꯀꯥꯎꯟꯗ ꯂꯣꯏꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯗꯨ ꯆꯪꯂꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯣꯁꯀꯥꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯀꯣꯜꯒꯤ ꯃꯐꯝꯗ ꯑꯣꯁꯀꯥꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯀꯔꯤꯒꯨꯝꯕ ꯑꯌꯦꯠꯄ ꯑꯃꯠꯇ ꯄꯤꯔꯛꯂꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯉꯁꯤꯗꯒꯤ ꯑꯗꯨꯃꯛ ꯐ꯭ꯔꯤ ꯑꯣꯏꯅ ꯀꯔꯤ ꯑꯃꯠꯇ ꯈꯟꯗꯕꯤ ꯂꯩꯖꯔꯣ ꯑꯗꯨꯒ ꯅꯪꯅꯁꯨ ꯑꯩꯒ ꯊꯦꯡꯅꯈ꯭ꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯣꯏꯅ ಕಾꯎꯊꯣꯛꯇꯨꯅ ꯅꯪ ꯑꯩꯉꯣꯟꯗꯁꯨ ꯑꯌꯦꯠꯄ ꯀꯔꯤ ꯑꯃꯠꯇ ꯄꯤꯔꯛꯂꯒꯅꯨ ꯍꯥꯏꯗꯨꯅ ꯑꯣꯁꯀꯥꯔꯅ ꯀꯣꯜꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ ꯑꯣꯁꯀꯥꯔ ꯑꯁꯤ ꯍꯧꯖꯤꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯀꯣꯜꯒꯤ ꯃꯐꯝꯗ ꯃꯈꯣꯏ ꯑꯅꯤ ꯄꯥꯔꯇꯤ ꯑꯃꯕꯨ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯀꯣꯜꯗꯤ ꯃꯗꯨꯒꯨꯝꯕ ꯄꯥꯔꯇꯤ ꯑꯗꯨ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛꯇ ꯆꯠꯈꯤꯕ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯄꯥꯔꯇꯤ ꯑꯗꯨ ꯆꯠꯂꯔꯣꯏ ꯑꯗꯨꯃꯛ ꯑꯣꯁꯀꯥꯔ ꯃꯊꯟꯇ ꯆꯠꯂꯨꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯀꯣꯜꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯣꯁꯀꯥꯔꯅ ꯌꯥꯗꯕꯤ ꯃꯈꯣꯏ ꯑꯅꯤ ꯄꯥꯔꯇꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯑꯣꯁꯀꯥꯔꯅ ꯅꯝꯗꯅ ꯀꯣꯜꯕꯨ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯄꯥꯔꯇꯤ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗꯗꯤ ꯑꯁꯤꯒꯨꯝꯕ ꯄꯥꯔꯇꯤ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯀꯣꯜꯒꯤ ꯃꯁꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯀꯣꯜꯒꯤ ꯃꯐꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯗ꯭ꯔꯒꯁꯀꯨꯝꯕ ꯈꯔ ꯄꯤꯖꯔꯛꯄꯗꯒꯤ ꯃꯥꯒꯤ ꯃꯁꯥ ꯑꯁꯤ ꯏꯌꯥꯡ ꯌꯥꯡꯕ ꯑꯃꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯃꯤꯠꯇ ꯉꯁꯥꯏ ꯃꯥꯅ ꯄꯩꯁꯥ ꯍꯦꯛ ꯇꯧꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯎꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯥꯅ ꯎꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯥꯒꯤ ꯃꯪꯂꯥꯂ ꯅꯠꯇ꯭ꯔꯒ ꯑꯁꯦꯡꯕꯔꯥ ꯍꯥꯏꯕ ꯐꯥꯎꯕ ꯍꯧꯖꯤꯛ ꯀꯣꯜ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯕ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯉꯝꯂꯝꯗꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯄꯥꯔꯇꯤ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯣꯁꯀꯥꯔꯅ ꯀꯣꯜ ꯑꯗꯨꯕु ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯛꯂꯝꯃꯤ ꯃꯊꯪꯒꯤ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯀꯣꯜꯗꯤ ꯑꯗꯨꯃꯛ ꯉꯔꯥꯡ ꯃꯥꯅ ꯄꯩꯁꯥ ꯍꯨꯔꯥꯟꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯥꯒꯤ ꯋꯥꯈꯟꯗ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯥꯅ ꯄꯩꯁꯥ ꯍꯨꯔꯥꯜꯂꯨꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨ ꯀꯨꯞꯅ ꯊꯤꯖꯤꯟꯕ ꯑꯗꯨ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯀꯣꯜꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯁꯨꯝ ꯊꯤꯖꯤꯜꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯥꯔꯥ ꯀꯧꯏ ꯍꯥꯏꯕ ꯃꯥꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯍꯦꯟꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡꯗꯤ ꯀꯔꯤ ꯑꯃꯠꯇ ꯐꯪꯕ ꯉꯝꯂꯝꯗꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯀꯣꯜꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤꯡ ꯑꯗꯨ ꯍꯦꯟꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯃꯔꯨꯞ ꯍꯦꯀꯔ ꯑꯃꯒꯤ ꯃꯐꯝꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯣꯕꯥꯏꯜ ꯑꯃꯗꯤ ꯂꯦꯞꯇꯣꯞꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯧꯔꯛꯅꯕꯒꯤꯗꯃꯛ ꯍꯥꯏꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯥꯔꯥꯒꯤ ꯃꯇꯥꯡꯗ ꯍꯦꯛ ꯇꯧꯗꯨꯅ ꯌꯦꯡꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯅ ꯁꯥꯔꯥꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯍꯦꯟꯕꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯉꯝꯂꯝꯗꯦ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯍꯥꯏꯕꯕꯨ ꯚꯤꯗꯤꯑꯣ ꯈꯔ ꯑꯃꯗꯤ ꯁꯥꯔꯥꯒꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥꯒꯤ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯈꯔꯒ ꯈꯛꯇꯃꯛ ꯑꯗꯨꯃꯛ ꯊꯦꯡꯅꯕ ꯉꯝꯂꯝꯃꯤ ꯑꯗꯨꯕꯨ ꯁꯥꯔꯥ ꯑꯁꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯔꯦꯁꯇꯨꯔꯦꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯆꯥꯕ ꯆꯠꯂꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯂꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯀꯣꯜꯅ ꯁꯥꯔꯥꯅ ꯆꯠꯂꯤꯕ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯗ ꯑꯗꯨꯃꯛ ꯐꯣꯂꯣ ꯇꯧꯗꯨꯅ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯁꯥꯔꯥꯅ ꯍꯧꯖꯤꯛ ꯔꯦꯁꯇꯨꯔꯦꯟꯒꯤ ꯇꯦꯕꯜ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯔꯥꯅ ꯐꯝꯂꯤꯕ ꯇꯦꯕꯜ ꯑꯁꯤꯒꯤ ナꯀꯟꯗ ꯀꯣꯜꯁꯨ ꯑꯗꯨꯃꯛ ꯐꯝꯖꯤꯟꯗꯨꯅ ꯁꯥꯔꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯀꯣꯜꯅ ꯈꯜꯂꯤꯕ ꯑꯁꯤ ꯇꯟꯖꯥ ꯍꯦꯛ ꯐꯪꯕꯒ ꯁꯥꯔꯥꯒ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯃꯇꯥꯡ ꯆꯥꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯣꯜꯅ ꯁꯥꯔꯥꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯅꯪꯗ꯭ꯔꯤꯉꯩ ꯑꯗꯨꯃꯛ ꯁꯥꯔꯥꯒꯤ ꯆꯥꯅꯕꯁꯤꯡ ꯑꯗꯨ ꯔꯦꯗꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯥꯔꯥꯅ ꯆꯠꯈꯤꯕ ꯑꯁꯤꯗ ꯈꯥꯝꯗꯨꯅ ꯀꯣꯜꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯀꯔꯤ ꯑꯃꯠꯇ ꯉꯝꯂꯝꯗꯦ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯜ ꯁꯥꯔꯥꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯁꯥꯔꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯂꯥꯞꯇꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁꯥꯔꯥꯒꯤ ꯅꯨꯄꯥꯒ ꯄꯨꯟꯅ ꯁꯥꯔꯥ ꯑꯁꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯀꯣꯜꯅ ꯌꯥꯝꯅ ꯊꯨꯅ ꯁꯥꯔꯥꯒꯤ ꯂꯦꯞꯇꯣꯞ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯗꯨꯅ ꯍꯦꯛ ꯇꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯁꯥꯔꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥꯒ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯥꯕ ꯉꯝꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯣꯜꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯑꯗꯨꯒ ꯉꯁꯥꯏ ꯃꯥꯅ ꯍꯦꯛ ꯇꯧꯈ꯭ꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗꯤ ꯁꯥꯔꯥꯒꯤ ꯀꯔꯤ ꯑꯃꯠꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯄꯩꯁꯥꯁꯤꯡ ꯈꯨꯗꯤꯡꯃꯛ ꯁꯥꯔꯥꯒꯤ ꯅꯨꯄꯥꯒꯤ ꯂꯣꯏꯅ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁꯥꯔꯥꯒꯤ ꯅꯨꯄꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯁꯥꯔꯥꯒꯤ ꯃꯐꯝꯗ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯐꯝ ꯀꯗꯥꯏꯗ ꯊꯝꯃꯤ ꯅꯪꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯀꯅꯥꯗ ꯄꯤꯊꯣꯛꯈ꯭ꯔꯕꯅꯣ ꯌꯥꯝꯅ ꯊꯨꯅ ꯄꯩꯁꯥ ꯑꯗꯨ ꯄꯨꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯗꯨꯅ ꯈꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯁꯥꯔꯥꯅꯗꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯐꯝꯗ ꯌꯥꯝꯂꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯩꯅ ꯃꯐꯝ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯒꯗꯣꯔꯤꯕꯅꯣ ꯑꯩ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯥꯔꯥꯒꯤ ꯅꯨꯄꯥꯅꯗꯤ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯁꯥꯔꯥꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯁꯥꯔꯥꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯎꯔꯨꯕ ꯃꯇꯝꯗꯒꯤꯗꯤ ꯀꯣꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯋꯥꯈꯟꯗ ꯍꯧꯖꯤꯛꯇꯤ ꯁꯥꯔꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯝꯃꯤ
ꯃꯁꯤꯗꯒꯤ ꯀꯣꯜ ꯑꯃꯨꯛ ꯍꯟꯅ ꯑꯣꯁꯀꯥꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯒ ꯀꯣꯜꯅ ꯑꯣꯁꯀꯥꯔꯒꯤ ꯃꯐꯝꯗ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯍꯦꯛ ꯇꯧꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯤꯊꯣꯛꯄꯤꯈ꯭ꯔꯁꯤ ꯅꯨꯄꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯣꯁꯀꯥꯔꯅꯗꯤ ꯀꯣꯜꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯀꯔꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯑꯗꯨꯒ ꯑꯣꯁꯀꯥꯔꯅ ꯀꯣꯜꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯍꯥꯛ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯤꯕꯅꯣ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯑꯅꯤ ꯗꯤꯜ ꯑꯗꯨ ꯇꯧꯅꯕ ꯂꯣꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯗꯨ ꯇꯧꯕ ꯂꯣꯏꯈꯤꯕꯗꯒꯤꯗꯤ ꯑꯩꯅꯁꯨ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯅꯪꯅꯁꯨ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯣꯏꯗꯧꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯑꯣꯁꯀꯥꯔꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯝꯕꯤ ꯑꯁꯤꯗ ꯑꯗꯨꯃꯛ ꯍꯟꯅ ꯍꯟꯅ ꯌꯦꯜꯂꯛꯄ ꯇꯥꯔꯕ ꯑꯩꯒꯤ ꯏꯐꯝꯗ ꯅꯪꯕꯨ ꯖꯦꯜꯗ ꯊꯝꯖꯟꯅꯕꯒꯤꯗꯃꯛ ꯏꯕꯤꯗꯦꯟꯁ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯏꯐꯝꯗ ꯌꯦꯜꯂꯛꯇꯕꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯑꯣꯁꯀꯥꯔꯅ ꯀꯣꯜꯒꯤ ꯃꯐꯝꯗ ꯗꯞ ꯇꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯑꯣꯁꯀꯥꯔꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗꯒꯤ ꯀꯣꯜ ꯀꯔꯤꯒꯨꯝꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯀꯣꯜꯅ ꯑꯣꯁꯀꯥꯔꯒꯤ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯗꯨ ꯑꯁꯦꯡꯕ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯊꯤꯒꯠꯄ ꯍꯧꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀꯣꯜꯅꯁꯨ ꯈꯪꯕ ꯉꯝꯃꯤ ꯑꯗꯨꯗꯤ ꯁꯥꯔꯥꯒꯤ ꯅꯨꯄꯥ ꯑꯁꯤ ꯍꯥꯟꯅꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯦ ꯍꯥꯏꯕ ꯀꯣꯜꯅ ꯈꯪꯉꯝꯃꯤ ꯃꯁꯤꯇ ꯅꯠꯇꯅ ꯅꯨꯄꯥ ꯑꯁꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯍꯥꯏ ꯑꯦꯟꯗ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯏꯂꯤꯒꯦꯟ ꯀ꯭ꯔꯥꯏꯝ ꯀꯌꯥꯃꯔꯣꯝ ꯑꯃꯗꯁꯨ ꯆꯦꯟꯅꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯥꯛ ꯀꯧꯏ ꯃꯥꯛꯀꯤ ꯃꯐꯝꯗ ꯕ꯭ꯂꯦꯛ ꯃꯅꯤ ꯀꯌꯥꯃꯔꯣꯝ ꯑꯃꯕꯨꯁꯨ ꯂꯩ ꯑꯗꯨꯒ ꯁꯥꯔꯥꯒꯤ ꯃꯐꯝꯗ ꯃꯥꯅ ꯄꯤꯔꯛꯈꯤꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨꯁꯨ ꯕ꯭ꯂꯦꯛ ꯃꯅꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯀꯣꯜꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯃꯁꯤꯗꯒꯤꯗꯤ ꯀꯣꯜꯅ ꯁꯥꯔꯥꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯥꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯃꯗꯤ ꯏꯟꯐꯣꯔꯃꯦꯁꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯤꯖꯤꯟꯕ ꯍꯧꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯀꯣꯜꯅ ꯃꯥꯛꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯌꯥꯝꯕ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯥꯛꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯃꯗꯤ ꯃꯥꯛꯀꯤꯗꯃꯛ ꯁ꯭ꯃꯤꯊ ꯀꯧꯕ ꯕꯣꯗꯤꯒꯥꯔꯗ ꯑꯃꯁꯨ ꯂꯩ ꯍꯥꯏꯕ ꯑꯗꯨꯒ ꯁ꯭ꯃꯤꯊ ꯑꯃꯗꯤ ꯃꯥꯛ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯗꯨꯃꯛ ꯄꯨꯟꯗꯨꯅ ꯂꯩ ꯍꯥꯏꯕ ꯑꯁꯤꯁꯨ ꯀꯣꯜꯅ ꯂꯣꯏꯅ ꯈꯪꯉꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯣꯜꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯁꯥꯔꯥ ꯑꯗꯨꯁꯨ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯟꯗꯛꯃꯨꯛꯇꯤ ꯀꯣꯜꯅ ꯁꯥꯔꯥꯗ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯇꯧꯗ꯭ꯔꯤꯉꯩ ꯁꯥꯔꯥꯅ ꯑꯣꯏꯅ ꯀꯣꯜꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯁꯥꯔꯥꯁꯨ ꯀꯣꯜꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯁꯤꯗ ꯃꯁꯥꯗ ꯂꯩꯔꯝꯕ ꯇꯦꯟꯁꯟ ꯑꯃꯗꯤ ꯁ꯭ꯇ꯭ꯔꯦꯁ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯐꯕꯒꯨꯝꯅ ꯇꯧꯔꯝꯃꯤ ꯀꯣꯜꯁꯨ ꯁꯥꯔꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯁꯤꯗ ꯁꯥꯔꯥꯒꯤꯗꯃꯛ ꯈꯟꯕꯗ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯝꯃꯤ ꯍꯧꯖꯤꯛ ꯁꯥꯔꯥ ꯑꯁꯤ ꯑꯋꯥꯕꯗ ꯇꯥꯗꯨꯅ ꯂꯩꯔꯕꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯀꯣꯜꯅ ꯁꯥꯔꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯌꯥꯝꯅ ꯂꯨꯕ ꯗꯤꯁꯤꯖꯟ ꯑꯃꯕꯨ ꯂꯧꯔꯝꯃꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ATM ꯈꯨꯗꯤꯡꯃꯛꯇ ꯗꯤꯚꯥꯏꯁ ꯑꯃꯃꯝꯕꯨ ꯃꯥꯅ ꯂꯣꯏꯅ ꯍꯥꯞꯆꯤꯟꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ATMꯁꯤꯡꯗ ꯍꯥꯞꯆꯤꯜꯂꯤꯕ ꯗꯤꯚꯥꯏꯁ ꯑꯗꯨꯒꯤ ꯃꯇꯦꯡꯅ ATM ꯕꯨꯊ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯁꯠꯈꯤꯕ ꯃꯇꯝꯗ ꯃꯥꯅ ꯄꯩꯁꯥ ꯈꯔꯕꯨ ꯍꯨꯔꯥꯜꯍꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯤ ꯃꯌꯥꯝ ꯑꯃꯗꯒꯤ ꯄꯩꯁꯥ ꯈꯖꯤꯛ ꯂꯧꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛꯄꯨ ꯐꯥꯕꯒꯤ ꯆꯥꯟꯁ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯂꯤꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛ ꯌꯥꯝꯅ ꯂꯨꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯕꯁꯨ ꯔꯤꯛꯁ ꯈꯨꯗꯤꯡꯃꯛ ꯃꯁꯥꯅ ꯂꯧꯗꯨꯅ ꯁꯥꯔꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ $5 ꯂꯥꯈ ꯁꯥꯒꯠꯅꯕꯒꯤꯗꯃꯛ ꯊꯕꯛ ꯑꯁꯤ ꯆꯠꯊꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯣꯜꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯗꯨ ꯃꯥꯅ ꯍꯦꯛ ꯇꯧꯕ ꯂꯣꯏꯅ ꯉꯝꯂꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯀꯣꯜꯅ ꯁꯥꯔꯥꯒꯤ ꯃꯌꯨꯝꯗ ꯆꯦꯛ ꯃꯅꯥ ꯑꯃꯕꯨ パイꯗꯨꯅ ꯂꯥꯛꯑꯝꯃꯤ ꯀꯣꯜꯅ ꯂꯥꯛꯄ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯥꯔꯥꯅꯁꯨ ꯍꯔꯥꯎ ꯃꯅꯨꯡꯗ ꯀꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯀꯣꯜꯅ ꯁꯥꯔꯥꯒꯤ ꯃꯐꯝꯗ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯌꯥꯎꯔꯕ ꯆꯦꯛ ꯃꯅꯥ ꯑꯗꯨꯕꯨ ꯄꯤꯔꯝꯃꯤ ꯆꯦꯛ ꯃꯅꯥ ꯑꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯁꯥꯔꯥꯗꯤ ꯃꯁꯥꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯀꯣꯜꯒꯤ ꯃꯐꯝꯗ ꯑꯁꯨꯛ ꯌꯥꯝꯂꯕ ꯄꯩꯁꯥ ꯑꯁꯤꯗꯤ ꯅꯪꯅ ꯀꯗꯥꯏꯗꯒꯤ ꯐꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯣꯜꯁꯨ ꯁꯥꯔꯥꯒꯤ ꯃꯐꯝꯗ ꯑꯣꯏꯗꯕ ꯀꯔꯤ ꯑꯃꯠꯇ ꯉꯥꯡꯗꯕꯤ ꯑꯁꯦꯡꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈꯤꯔꯝꯃꯤ ꯁꯥꯔꯥꯒꯤ ꯑꯦꯀꯥꯎꯟꯗ ꯌꯥꯎꯔꯝꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯁꯨ ꯃꯥꯅ ꯂꯣꯏꯅ ꯍꯦꯛ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯍꯦꯀꯔ ꯑꯃꯅꯤ ꯍꯧꯖꯤक ꯁꯥꯔꯥꯒꯤꯗꯃꯛ ꯄꯣꯔꯛꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤꯁꯨ ꯑꯇꯣꯞꯄ ꯑꯦꯀꯥꯎꯟꯁꯤꯡꯗꯒꯤ ꯍꯦꯛ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯁꯥꯔꯥꯒꯤꯗꯃꯛ ꯄꯣꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯁꯥꯔꯥꯗꯤ ꯀꯣꯜꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯍꯦꯛ ꯇꯧꯗꯨꯅ ꯑꯃꯨꯛ ꯃꯥꯒꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯄꯣꯔꯛꯂꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯀꯔꯤ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯃꯥꯅ ꯇꯥꯍꯧꯔꯤꯕꯗꯤ ꯃꯥꯒꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯗꯨ ꯀꯣꯜꯅ ꯍꯦꯛ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯀꯣꯜꯒꯤ ꯃꯐꯝꯗ ꯁꯥꯔꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯂꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯀꯣꯜꯁꯨ ꯃꯥꯒꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯑꯗꯨ ꯍꯥꯏꯅꯕꯒꯤꯗꯃꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯄꯩꯁꯥ ꯑꯗꯨ ꯂꯧꯊꯣꯛꯄꯒꯤ ꯄ꯭ꯂꯥꯟ ꯑꯩꯅ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ ꯅꯨꯡꯇꯤꯒꯤ ꯅꯪꯅ ꯆꯠꯂꯤꯕ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯑꯣꯁꯀꯥꯔ ꯑꯗꯨꯅ ꯅꯪꯒꯤ ꯑꯦꯀꯥꯎꯟꯗ ꯌꯥꯝꯂꯕ
8 crore senfam yawi haiba asi mana loina khangi maram aduna aibu mana khulai oina sijanaraba matungda nangi account dagi hack adu tauhankhibani karigumba aina thabak adu tawdaba taraba ai jail da soidana sangani aduga matam madudadi aina nang asi kanano haibasu masak kari amata khangde hairambi asumna makoi anina wari sanaduna leiringai batam masida saragi mafamda call amala ami hauji saragi mafamda phone tawrukliba asi Smith na tawruklibani aduga Smith na saragi mafamda nangna handaki hapta asigi manungda yamlaba senfam adu pirakadabani haiduna hairaba matungda phone adu kakhirambi asumna makna hairakpa asida sara aduki matik yamna matha sarambi saragi matau asi uba matamda call su nungaitaba faurambi aduga call na saragi mafamda nangna hojik phawba mafam asidagi chendana adumak mafam asida leiriba karigino haiduna hangi sarana su call gi mafamda adumna tawba haibadu karisu oiraroidawa thabak amani haiduna aduga matang asida aikoina karigumba amasu khangba ngami madudi ngasaidagi makoina ngangnariba khudimak asi maki bodyguard oriba Smith aduna loina yengduna leire haiba asi masidagidi sara amadi call makoi ani room manungda oina sanglaklambi aduga room manung aduda makoi ani makoi gi oiba family gi matangda amadi punsigi matangda wari sanaba haurai asumna wari sanarakpa matamda call na saragi mafamda asumna harai aidi aigini haibada kana amatabu leite aduga ai asi mafam kadaida lei haibasu kana amatada khangande maramdi call asi hacker ama oibana magi leifam asi kana amatada khanghandrebani magi safety gi damak aduga hojik sarasu magi ni haibada kana amatabu leite magi damak maupa nupa amadagi hena aduga call asi magi punsida handak saragi mateng pangliba asina magidi khwaidagi ihan hanba migi mateng pangba amasu oiribani aduga hojik saragi damak mana mateng pangliba asi masagi punsi loina kathoklibani maramdi mana hojik pangliba mateng asina mahak masa asi jail da changbasu yaribani matam masida sarana kolgi mafamda asumna harai kari maramgi damak nangna hojik matha sagadoribano aduga nang nasana kari maramgi damak jail da changjanabagi damak singadoribano nangnabu pamlabadi aikoi ani mafam asidagi adumak chenkibasu yai aduga mak tapigadoriba paisasing asisu aikoina kari amata pidrabasu kari amata tawroi maramdi aikoina sijanariba paisa khudimak black money ngaktani aduga makki mafamdadi yamlaba millions dollar kayagi senfam kaya amasu leiribani aduga aikoina hojik leiriba yum asidasu yamlaba black money kaya marom amabu makna thamliba paisasing adudagi aikoina khara puduna mafam asidagi chenkhiba matamda makna kaidaunungda aikoi anibu fanabagi damak police report kari amata tawrakloi maramdi magi mangliba paisa khudimak asi black money ngakta oiribani adubu sarana hairiba wafam asidi kolna yaraklamde maramdi magi punsidadi asumna paisa oina huranba asidi amukta fawba huralaktri mana huraliba sing adudi migi bank hack tawduna huranba ngaktani maram aduna thabak asi tawba matamda masada akiba kaya marom amasu fawrami asumna makhoi ani wari sanaba loiraba matung kolna sarabu yum asida thanamlaba matungda mayumda halaklambi kolna mayumda lakpa matamda makhoigi yumthangnabada leiba miyoi ama changsilaktuna kolgi mafamda yamna pakhatna asumna harai nangi yum asida kanagumba ama laktuna nangi yum asibu loina thugaiduna leire aina police da report tawge haiduna tawrambani adubu nang matam chana lakle hairambi masidagi kolna nupa adugi mafamda fare adudi nang police da kari amata hairuraganu ai adumak wari fajana sanarage haiduna nupa adubu thadokhirambi masidagi di kolna baseball stick ama paiduna magi yum manung aduda yamna section changlaklambi mana yum asida changlakpa matamda Smith na magi yum asibu loina sakhaiduna thugaiduna karigumba amabu thiduna leirambi masidagi di Smith amadi kol makhoi ani yamna tamthina mafam asida phunaba hauraklambi Smith na kol gi mayum asida sakhai yangkhaiduna thugaiduna thiriba asi maki mafamdagi mangkhiba paisa khudimak adu kol gi mayum asida leiramgani haiduna khanbadagi Smith na thiribani adubu mafam asidagi di mana karigumba senfam amatabu thiba fanglamde adubu mafam asida makhoi anina phunariba asidi adumak leplamde Smith ti yamna fajana train tawraba bodyguard ama oibana kolbu mafam asida yamna thina Smith na phuba hauraklambi adubu tanja hek phangbaga
ꯀꯣꯜꯅ ꯁ꯭ꯃꯤꯊꯀꯤ ꯃꯀꯣꯛꯇ ꯃꯥꯅ ꯉꯁꯥꯏ ꯄꯣꯔꯛꯈꯤꯕ ꯕꯦꯁꯕꯣꯟ ꯁ꯭ꯇꯤꯛ ꯑꯗꯨꯅ ꯊꯣꯝꯗꯨꯅ ꯋꯥꯟꯊꯍꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯁ꯭ꯃꯤꯊꯄꯨ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯗꯤꯀꯤ ꯃꯅꯨꯡ ꯑꯗꯨꯗ ꯍꯥꯞꯆꯜꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯍꯧꯖꯤꯛ ꯃꯥꯅ ꯁ꯭ꯃꯤꯊꯄꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯇꯥꯗ꯭ꯔꯕ ꯃꯐꯝ ꯑꯃꯗꯅꯤ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯃꯤꯊꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯣꯜꯅ ꯁ꯭ꯃꯤꯊ ꯑꯗꯨ ꯒꯟ ꯄꯣꯏꯟꯠ ꯇꯧꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯒꯤ ꯁꯤꯟ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕꯗ ꯎꯈꯤꯕ ꯑꯗꯨ ꯀꯣꯜꯅ ꯅꯣꯡꯃꯩ ꯒꯟ ꯄꯣꯏꯟꯠ ꯑꯗꯨ ꯇꯧꯗꯨꯅ ꯁ꯭ꯃꯤꯊꯀꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯅꯪꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯩꯒꯤ ꯌꯨꯝ ꯑꯗꯨ ꯌꯥꯡꯈꯥꯏ ꯊꯨꯒꯥꯏꯕ ꯇꯧꯔꯤꯕꯅꯣ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯄꯥꯝꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯁ꯭ꯃꯤꯊꯅ ꯀꯣꯜꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯑꯗꯨ ꯑꯩꯅ ꯅꯪꯕꯨ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯤ ꯀꯣꯜꯅ ꯑꯃꯨꯛ ꯁ꯭ꯃꯤꯊꯀꯤ ꯃꯐꯝꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯪꯅ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯤꯕꯅꯣ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯊꯨꯒꯥꯏꯗꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯊꯤꯔꯤꯕ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯛꯂꯤꯕ ꯅꯪꯒꯤ ꯕꯣꯁ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯁ꯭ꯃꯤꯊꯅ ꯃꯥꯒꯤ ꯕꯣꯁ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯍꯥꯏꯗꯣꯛꯇꯕꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯑꯩꯒꯤ ꯕꯣꯁ ꯑꯗꯨꯅ ꯈꯪꯗ꯭ꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯕꯣꯁꯅ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯛꯇ꯭ꯔꯤꯉꯩ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯂꯣꯠꯆꯈ꯭ꯔꯣ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯁ꯭ꯃꯤꯊꯅ ꯀꯣꯜꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯉꯁꯥꯏ ꯁꯥꯔꯥ ꯑꯃꯗꯤ ꯀꯣꯜ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅꯕ ꯈꯨꯗꯤꯡꯃꯛ ꯁ꯭ꯃꯤꯊꯅ ꯂꯣꯏꯅ ꯇꯥꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯣꯜ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯥꯅ ꯂꯣꯏꯅ ꯈꯪꯕꯒꯤꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯣꯜꯅ ꯑꯗꯨꯃꯛ ꯁ꯭ꯃꯤꯊ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯀꯣꯜ ꯑꯗꯨ ꯁꯥꯔꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯁꯥꯔꯥꯒꯤ ꯃꯐꯝꯗ ꯀꯣꯜꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯟꯅ ꯆꯦꯟꯈꯤꯗꯕ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯄ꯭ꯂꯥꯟ ꯑꯃ ꯐꯖꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯏꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔꯥꯅ ꯑꯃꯨꯛ ꯀꯣꯜꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤꯕꯨ ꯍꯨꯔꯥꯟꯗꯨꯅ ꯆꯠꯈꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯔꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯂꯣꯀꯔ ꯑꯃꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯣꯛ ꯇꯧꯗꯨꯅ ꯊꯝꯂꯤꯕꯅꯤ ꯑꯗꯨꯒ ꯂꯣꯀꯔ ꯑꯗꯨꯒꯤ ꯂꯣꯛꯁꯨ ꯑꯩꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯥꯔꯥꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯂꯣꯀꯔ ꯑꯁꯤꯗꯒꯤ ꯄꯩꯁꯥ ꯑꯁꯤ ꯍꯨꯔꯥꯟꯒꯦ ꯍꯥꯏꯔꯕ ꯑꯗꯨꯒ ꯂꯣꯀꯔ ꯑꯁꯤꯒꯤ ꯂꯣꯛ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯥꯏꯅ ꯍꯥꯡꯅꯕꯒꯤꯗꯃꯛ ꯃꯥꯛꯀꯤ ꯐꯣꯟ ꯑꯗꯨꯕꯨ ꯅꯪꯅ ꯍꯦꯛ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯍꯦꯛ ꯇꯧꯕ ꯉꯝꯕ ꯇꯥꯔꯕ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ パꯡꯊꯣꯛꯄ ꯉꯝꯒꯅꯤ ꯃꯔꯝꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯗꯤꯚꯥꯏꯁ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯂꯣꯀꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯛꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯛꯀꯤ ꯐꯣꯟ ꯑꯁꯤꯕꯨ ꯍꯦꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ ꯃꯔꯝꯗꯤ ꯐꯣꯟ ꯑꯁꯤꯕꯨ ꯍꯦꯛ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯦꯛꯁꯦꯁ ꯀꯌꯥꯃꯔꯣꯝ ꯑꯃꯁꯨ ꯆꯪꯂꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯃꯥꯛꯀꯤ ꯐꯣꯟ ꯑꯁꯤꯕꯨ ꯍꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯁꯥꯔꯥꯅ ꯃꯥꯛꯀꯤ ꯃꯐꯝꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯃꯥꯡꯈ꯭ꯔꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯣꯏꯅ ꯂꯩꯔꯦ ꯑꯩꯅ ꯇꯧꯔꯨꯔꯤꯕ ꯑꯗꯨ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯅꯤ ꯃꯗꯨꯒꯤꯗꯃꯛ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯅꯪꯒꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇꯪ ꯎꯅꯔꯕ ꯃꯇꯨꯡꯗ ꯑꯩ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯄꯤꯊꯣꯛꯄ ꯄꯥꯝꯃꯤ ꯑꯁꯨꯝꯅ ꯁꯥꯔꯥ ꯑꯃꯗꯤ ꯃꯥꯛ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯣꯜꯅ ꯃꯥꯅ ꯇꯧꯒꯗꯧꯕ ꯊꯕꯛ ꯇꯪꯈꯥꯏ ꯑꯃꯗꯤ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯥꯛꯀꯤ ꯃꯐꯝꯗꯒꯤ ꯂꯧꯒꯗꯧꯕ ꯑꯦꯁꯦꯁ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯧꯊꯣꯛꯄ ꯑꯗꯨ ꯉꯝꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯣꯁꯀꯥꯔꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯀꯣꯜꯅ ꯑꯣꯁꯀꯥꯔꯒꯤ ꯃꯐꯝꯗ ꯄ꯭ꯂꯥꯟ ꯑꯃꯕꯨ ꯁꯤꯟꯗꯨꯅ ꯃꯥꯒꯤꯗꯃꯛ ꯑꯆꯧꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯄꯣꯔꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯃꯆꯥ ꯑꯃꯇꯪ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯄꯥꯡꯒꯗꯧꯔꯤꯕ ꯃꯇꯦꯡ ꯑꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯣꯁꯀꯥꯔꯒꯤ ꯍꯣꯇꯦꯜ ꯑꯁꯤꯗ ꯑꯣꯁꯀꯥꯔꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯥꯒꯗꯧꯔꯤꯕꯅꯤ ꯃꯔꯝꯗꯤ ꯃꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯁꯥꯔꯥꯅ ꯍꯨꯔꯥꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯀꯣꯜꯒꯤ ꯃꯐꯝꯗ ꯂꯣꯠꯅ ꯄꯤꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯀꯣꯜꯅ ꯃꯥꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯣꯁꯀꯥꯔꯒꯤ ꯃꯐꯝꯗ ꯐꯣꯟ ꯑꯗꯨ ꯄꯤꯊꯣꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯣꯁꯀꯥꯔꯅ ꯑꯃꯨꯛ ꯐꯣꯟ ꯑꯗꯨ ꯃꯥꯛꯀꯤ ꯃꯐꯝꯗ ꯊꯤꯜꯂꯨꯒꯗꯧꯔꯤꯕꯅꯤ ꯃꯔꯝꯗꯤ ꯉꯁꯥꯏ ꯃꯥꯛꯅ ꯍꯣꯇꯦꯜ ꯑꯁꯤꯗ ꯆꯪꯂꯛꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯐꯣन ꯑꯗꯨ ꯇꯥꯍꯧꯕ ꯃꯥꯟꯅꯕꯒꯤꯗꯃꯛ ꯑꯁꯨꯝꯅ ꯄ꯭ꯂꯥꯟ ꯑꯁꯤ ꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯥꯔꯥ ꯑꯃꯗꯤ ꯃꯥꯛ ꯃꯈꯣꯏ ꯑꯅꯤ ꯍꯣꯇꯦꯜ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯣꯇꯦꯜ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯁꯥꯔꯥꯅ ꯃꯥꯛꯀꯤ ꯃꯐꯝꯗꯒꯤ ꯐꯣꯟ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯑꯣꯁꯀꯥꯔꯒꯤ ꯃꯐꯝꯗ ꯐꯣꯟ ꯑꯗꯨꯕꯨ ꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯔꯦꯁꯇꯨꯔꯦꯟꯠ ꯑꯁꯤꯗꯗꯤ ꯀꯣꯜ ꯑꯗꯨ ꯂꯩꯇ꯭ꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯀꯣꯜꯅ ꯑꯣꯁꯀꯥꯔꯒꯤ ꯃꯐꯝꯗ ꯐꯣꯟ ꯑꯗꯨꯕꯨ ꯍꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯐꯖꯅ ताकलꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯑꯣꯁꯀꯥꯔꯅ ꯑꯣꯏꯅ ꯂꯦꯞꯇꯣꯞ ꯑꯗꯨꯗ ꯐꯣꯟ ꯑꯗꯨ ꯐꯖꯅ ꯊꯤꯜꯂꯕ ꯃꯇꯨꯡꯗ ꯑꯁꯣꯝꯗꯒꯤ
ꯀꯣꯜꯅ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯔꯛꯂꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯑꯗꯨ ꯆꯠꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯍꯦꯛ ꯇꯧꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯁꯤ ꯈꯛꯇꯃꯛ ꯅꯠꯇꯦ, ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯦꯁꯦꯁ ꯈꯨꯗꯤꯡꯃꯛ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯦꯃꯦꯔꯥ ꯑꯃꯗꯤ ꯂꯣꯀꯔ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯁꯋꯥꯔꯗꯁꯨ ꯂꯣꯏꯅ ꯍꯦꯛ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯇꯝ ꯑꯃꯍꯦꯛꯇꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯦꯃꯦꯔꯥ ꯈꯨꯗꯤꯡꯃꯛꯁꯨ ꯑꯣꯐ ꯇꯧꯕ ꯌꯥꯒꯗꯣꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯁꯤ ꯍꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯂꯩꯔꯤꯕ ꯂꯣꯀꯔ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯅ ꯀꯣꯗ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯡꯕ ꯉꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯣꯜꯅ ꯂꯣꯀꯔ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯥꯒꯤ ꯕꯦꯒ ꯑꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯂꯩꯔꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯥꯔꯥꯅ ꯃꯥꯔꯛ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨ ꯊꯩꯗꯣꯛꯅꯕꯒꯤꯗꯃꯛ ꯋꯥꯔꯤ ꯀꯌꯥ ꯃꯔꯨꯝ ꯑꯃꯕꯨ ꯁꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯁꯥꯔꯥꯅ ꯃꯥꯔꯛꯀꯤ ꯃꯐꯝꯗ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯑꯃꯗꯤ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯅꯕꯒꯤꯗꯃꯛ ꯋꯥꯔꯤ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯁꯥꯗꯨꯅ ꯃꯥꯔꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯃꯍꯥꯛ ꯇꯧꯈ꯭ꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯣꯏꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯑꯦꯛꯇꯤꯡ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯥꯞꯁꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯥꯔꯥꯅ ꯇꯧꯔꯤꯕ ꯑꯦꯛꯇꯤꯡꯁꯤꯡ ꯑꯁꯤꯗ ꯃꯥꯔꯛꯁꯨ ꯄꯪꯊꯔꯗꯨꯅ ꯃꯥꯅ ꯁꯥꯎꯔꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯔꯥꯒꯤ ꯃꯐꯝꯗ "ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯑꯃꯠꯇ ꯈꯜꯂꯨꯔꯒꯅꯨ, ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯂꯩꯃꯤꯟꯅꯔꯁꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯨꯛ ꯃꯥꯔꯛꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯒꯥꯔꯤꯗ ꯌꯥꯎꯔꯝꯂꯒꯅꯤ꯫ ꯑꯗꯨꯅ ꯃꯥ ꯐꯣꯟ ꯑꯗꯨꯕꯨ ꯂꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯇꯝ ꯌꯥꯝꯅ ꯆꯥꯅꯅ ꯑꯣꯁꯀꯥꯔ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯔꯛꯀꯤ ꯃꯐꯝꯗ ꯐꯣꯟ ꯑꯗꯨꯕꯨ ꯄꯤꯗꯨꯅ ꯐꯣꯟ ꯑꯁꯤ ꯁꯥꯔꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ, ꯄꯥꯔꯀꯤꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯑꯣꯁꯀꯥꯔ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯥꯔꯥꯁꯨ ꯋꯥꯁꯔꯨꯝꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯣꯁꯀꯥꯔꯁꯨ ꯋꯥꯁꯔꯨꯝ ꯑꯁꯤꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯣꯁꯀꯥꯔ ꯑꯁꯤ ꯁꯥꯔꯥꯒꯤ ꯄꯩꯁꯥ ꯍꯨꯔꯥꯟꯈꯤꯕ ꯔꯥꯏꯕꯦꯜ ꯑꯗꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯄꯥꯔꯠꯅꯔ ꯑꯣꯏꯗꯨꯅ ꯊꯕꯛ ꯑꯁꯤ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯤꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯁꯥꯔꯥꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨ ꯑꯣꯁꯀꯥꯔꯅ ꯂꯣꯏꯅ ꯍꯥꯟꯅꯅ ꯂꯧꯈꯤꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯔꯛꯀꯤ ꯃꯐꯝꯗ ꯑꯄꯪꯕ ꯁꯤꯗꯨꯅ ꯃꯈꯣꯏꯅ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯑꯃꯨꯛ ꯂꯧꯊꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯣꯜꯕꯨꯅ ꯍꯦꯀꯔ ꯑꯃ ꯑꯣꯏꯅ ꯌꯥꯝꯂꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯍꯨꯔꯥꯜꯍꯜꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯥꯔꯥ ꯑꯃꯗꯤ ꯑꯣꯁꯀꯥꯔ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯗꯨꯗꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯕꯨ ꯍꯨꯔꯥꯜꯂꯤꯕ ꯀꯣꯜꯒꯤ ꯃꯐꯝꯗ ꯅꯣꯡꯃꯩ ꯒꯟ ꯄꯣꯏꯟꯠ ꯇꯧꯗꯨꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯕꯨ ꯂꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯈꯟꯅꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯀꯣꯜꯕꯨꯗꯤ ꯐꯖꯅ ꯍꯨꯔꯥꯜꯍꯜꯂꯕ ꯃꯇꯨꯡꯗ ꯀꯣꯜꯒꯤ ꯀꯔꯤ ꯑꯃꯠꯇ ꯈꯟꯗꯕꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯗꯨ ꯄꯨꯗꯨꯅ ꯆꯦꯟꯈ꯭ꯔꯕ ꯃꯇꯨꯡ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯥꯟ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯀꯣꯜꯅ ꯂꯣꯏꯅ ꯊꯦꯡꯅꯖꯍꯧꯔꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯁꯥꯔꯥꯅ ꯑꯣꯁꯀꯥꯔꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯄꯩꯁꯥ ꯑꯗꯨꯕꯨꯗꯤ ꯒꯟ ꯄꯣꯏꯟꯠ ꯇꯧꯗꯨꯅ ꯀꯣꯜꯒꯤ ꯃꯐꯝꯗꯒꯤ ꯄꯣꯔꯛꯂꯣ, ꯑꯗꯨꯒ ꯀꯣꯜꯒꯤ ꯃꯐꯝꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯕꯨ ꯁꯣꯛꯍꯟꯒꯅꯨ, ꯃꯥꯗꯤ ꯏꯆꯝ ꯆꯝꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯁꯥꯔꯥꯅ ꯑꯣꯁꯀꯥꯔꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯈꯪꯕ ꯉꯝꯂꯦ, ꯑꯗꯨꯗꯤ ꯁꯥꯔꯥꯅ ꯍꯧꯖꯤꯛ ꯀꯣꯜ ꯑꯁꯤꯕꯨ ꯈꯔꯗꯤ ꯅꯨꯡꯁꯤꯕ ꯍꯧꯔꯦ ꯍꯥꯏꯕꯁꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯣꯜꯅ ꯃꯥꯅ ꯍꯨꯔꯥꯟꯒꯗꯣꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯅꯕꯒꯤꯗꯃꯛ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯐꯝ ꯑꯁꯤꯗ ꯃꯥꯔꯛꯀꯤ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯗꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯃꯩ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯣꯜꯅꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯛꯂꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯌꯥꯝꯅ ꯂꯣꯠꯅ ꯇꯧꯗꯨꯅ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯥꯔꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃꯕꯨ ꯇꯥꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯅꯤꯡꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯎꯕꯗꯒꯤꯗꯤ ꯌꯥꯝꯅ ꯊꯨꯅ ꯃꯥꯔꯛꯀꯤ ꯃꯐꯝꯗ ꯃꯥꯔꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯝꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯃꯥꯔꯛꯅꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯂꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯁꯥꯔꯥꯅ ꯃꯥꯒꯤ ꯃꯐꯝꯗ ꯒꯦꯝ ꯈꯔꯗꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯒ ꯄꯨꯟꯁꯤꯟꯗꯨꯅ ꯃꯉꯣꯟꯗ ꯑꯄꯪꯕ ꯁꯤꯗꯨꯅ ꯃꯉꯣꯟꯗꯒꯤ ꯀꯥꯟꯅꯕ ꯈꯔꯕꯨ ꯂꯧꯊꯣꯛꯀꯗꯧꯕꯒꯤ ꯇꯧꯔꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯃꯥꯔꯛꯅ ꯀꯣꯜꯒꯤ ꯃꯐꯝꯗ ꯒꯟ ꯄꯣꯏꯟꯠ ꯇꯧꯗꯨꯅ ꯊ꯭ꯔꯦꯇꯟ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯠꯊꯔꯤꯕ ꯄ꯭ꯂꯥꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯔꯛꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯃꯥꯔꯛꯅ ꯁꯥꯔꯥꯒꯤ ꯃꯐꯝꯗ ꯊ꯭ꯔꯦꯇꯟ ꯇꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯁꯥꯔꯥꯁꯨ ꯃꯥꯔꯛꯀꯤ ꯃꯐꯝꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯣꯜ ꯑꯗꯨ ꯁꯥꯔꯥꯒꯤ ꯃꯐꯝꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯔꯥꯒꯤ ꯃꯐꯝꯗ ꯀꯣꯜꯅ ꯅꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯂꯣꯏꯅꯃꯛ ꯃꯥꯏ ꯄꯥꯛꯂꯕ꯭ꯔꯥ, ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯥꯔꯥ ꯑꯁꯤ ꯃꯥꯔꯛꯅ ꯒꯟ ꯄꯣꯏꯟꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯔꯛꯅ ꯊ꯭ꯔꯦꯇꯟ ꯇꯧꯗꯨꯅ
ꯀꯣꯜ ꯑꯗꯨꯕꯨ ꯃꯐꯝ ꯑꯃꯗ ꯊꯦꯡꯅꯅꯕ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯍꯟꯈꯤꯔꯝꯃꯤ꯫ ꯀꯣꯜꯅꯗꯤ ꯁꯥꯔꯥ ꯑꯁꯤ ꯃꯥꯔꯛꯅ ꯐꯥꯖꯤꯟꯗꯨꯅ ꯊ꯭ꯔꯤꯇꯟ ꯇꯧꯗꯨꯅ ꯍꯥꯏꯍꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯔꯛꯅ ꯇꯧꯗꯨꯅ ꯑꯣꯁꯀꯥꯔꯒꯤ ꯃꯐꯝꯗꯁꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯅꯕꯒꯤꯗꯃꯛ ꯁꯥꯔꯥꯗ ꯄꯥꯎ ꯄꯤꯍꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯣꯜꯁꯨ ꯁꯥꯔꯥꯅ ꯍꯥꯏꯔꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯣꯁꯀꯥꯔꯅ ꯍꯥꯟꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯒ ꯑꯣꯁꯀꯥꯔꯅ ꯀꯣꯜꯒꯤ ꯃꯐꯝꯗ ꯅꯣꯡꯃꯩ ꯒꯟ ꯄꯣꯏꯟ ꯇꯧꯔꯛꯇꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯉꯩ ꯃꯐꯝ ꯑꯁꯤꯗ ꯃꯥꯔꯛꯁꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯅꯣꯡꯃꯩ ꯒꯟ ꯄꯣꯏꯟ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯦꯡꯗꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯔꯛꯅ ꯁꯥꯔꯥꯗ ꯑꯃꯨꯛ ꯒꯟ ꯄꯣꯏꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯣꯁꯀꯥꯔ ꯑꯃꯗꯤ ꯀꯣꯜ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯜꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕ ꯑꯁꯤ ꯁꯥꯔꯥꯕꯨ ꯀꯟꯕ ꯄꯥꯝꯃꯤ꯫ ꯀꯣꯜꯅꯁꯨ ꯁꯥꯔꯥꯕꯨ ꯅꯨꯡꯁꯤꯕ ꯈꯔ ꯃꯈꯩꯗꯤ ꯐꯥꯎꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯥꯔꯥ ꯑꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯗꯕꯤ ꯑꯗꯨꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯟꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯒ ꯑꯣꯁꯀꯥꯔꯅꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯄꯨꯔꯕ ꯃꯇꯨꯡꯗ ꯁꯥꯔꯥ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯒꯗꯣꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯒꯤꯗꯃꯛ ꯁꯥꯔꯥꯕꯨ ꯀꯟꯕ ꯄꯥꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯥꯔꯛꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯐꯝ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯅ ꯍꯧꯖꯤꯛ ꯄꯣꯔꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯃꯥꯔꯛꯀꯤ ꯑꯣꯏꯕ ꯑꯔꯣꯟꯕ ꯀ꯭ꯔꯥꯏꯝ ꯇꯧꯐꯝ ꯁ꯭ꯄꯣꯠ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯄꯨꯂꯤꯁ ꯀꯌꯥ ꯑꯃꯁꯨ ꯃꯥꯔꯛꯅ ꯑꯗꯨꯃꯛ ꯍꯥꯠꯈ꯭ꯔꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯥꯒ ꯌꯦꯛꯅꯕ ꯑꯃꯗꯤ ꯃꯉꯣꯟꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯕ ꯄꯨꯂꯤꯁ ꯀꯌꯥ ꯑꯃꯕꯨ ꯍꯤꯡꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯂꯤꯕ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯁꯥꯔꯥꯒꯤ ꯃꯐꯝꯗ ꯀꯣꯜ ꯑꯁꯤꯕꯨ ꯍꯥꯟꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯁꯥꯔꯥꯅ ꯃꯥꯔꯛꯀꯤ ꯃꯐꯝꯗ ꯀꯣꯜꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯁꯨ ꯃꯤꯅꯨꯡꯁꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯃꯥꯔꯛꯅ ꯁꯥꯔꯥꯒꯤ ꯃꯐꯝꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯩꯅ ꯍꯦꯛ ꯀꯥꯞꯈꯤꯕꯒ ꯀꯣꯜ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯁꯥꯔꯥ ꯑꯗꯨꯕꯨ ꯀꯣꯡꯈꯠꯇꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯑꯣꯁꯀꯥꯔꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯔꯛꯀꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯆꯞꯇꯨꯅ ꯊꯝꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯔꯛꯅ ꯌꯥꯝꯅ ꯀꯟꯅ ꯑꯣꯁꯀꯥꯔꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯣꯁꯀꯥꯔꯁꯨ ꯌꯥꯝꯅ ꯁꯥꯎꯃꯟꯈꯤꯕꯅ ꯃꯥꯔꯛ ꯑꯁꯤꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯀꯟꯅ ꯃꯉꯛꯁꯝ ꯑꯗꯨꯗ ꯆꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯔꯛꯅ ꯃꯈꯨꯠꯇ ꯖꯣꯠꯆꯩ ꯑꯃꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯑꯣꯁꯀꯥꯔꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯖꯣꯠꯆꯩ ꯑꯗꯨꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯣꯠ ꯑꯗꯨꯅ ꯊꯤꯜꯂꯛꯄ ꯃꯇꯝꯗ ꯑꯣꯁꯀꯥꯔ ꯆꯩꯅꯥꯈꯣꯜ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯥꯔꯗꯨꯅ ꯈꯥꯡꯕ ꯀꯔꯤ ꯑꯃꯠꯇ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯥꯔꯛꯄꯨ ꯆꯞꯂꯤꯕ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯊꯥꯗꯣꯛꯇꯕꯤ ꯌꯥꯝꯅ ꯀꯟꯅ ꯆꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯆꯞꯂꯕ ꯃꯇꯨꯡꯗ ꯃꯥꯔꯛ ꯑꯗꯨꯁꯨ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯕꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯁꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯣꯁꯀꯥꯔꯁꯨ ꯃꯕꯨꯛꯇ ꯖꯣꯠꯆꯩꯅ ꯊꯤꯟꯈꯤꯕ ꯑꯗꯨꯒꯤ ꯆꯩꯅꯥꯈꯣꯜ ꯑꯗꯨ ꯈꯥꯡꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯧꯖꯤꯛ ꯁꯥꯔꯥꯒꯤꯁꯨ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯨ ꯌꯧꯔꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯥꯔꯥꯅ ꯀꯣꯜꯒꯤ ꯃꯐꯝꯗ ꯃꯥꯅ ꯇꯧꯈ꯭ꯔꯤꯕ ꯑꯁꯣꯏꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯃꯥꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯀꯣꯜꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯥꯔꯥꯅ ꯀꯣꯜꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯦꯡꯕ ꯑꯁꯤ ꯁꯥꯔꯥ ꯀꯧꯗꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯁꯥꯔꯥꯒꯤ ꯃꯃꯤꯡ ꯑꯁꯦꯡꯕ ꯑꯗꯨꯁꯨ ꯍꯥꯟꯅꯅ ꯀꯣꯜꯅ ꯈꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯑꯗꯨꯁꯨ ꯆꯍꯤ 12 ꯈꯛꯇ ꯉꯥꯏꯔꯤ ꯍꯥꯏꯕ ꯀꯣꯜꯅ ꯂꯣꯏꯅ ꯈꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯥꯔꯥꯅ ꯌꯥꯝꯅ ꯋꯥꯅ ꯀꯣꯜꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯃꯥꯒꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯣꯜꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ꯫ ꯁꯥꯔꯥꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯀꯣꯜꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅꯁꯨ ꯁꯥꯔꯥꯒꯤ ꯃꯐꯝꯗ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯃꯥꯒꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯣꯃꯤꯁꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯁꯥꯔꯥ ꯌꯥꯝꯅ ꯋꯥꯅ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯁꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯣꯜꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯣꯁꯀꯥꯔ ꯑꯗꯨ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯑꯃ パイꯗꯨꯅ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡ ꯀꯣꯜꯒꯤ ꯃꯐꯝꯗ ꯅꯝꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯐꯝꯗ ꯂꯩꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯄꯤꯔꯛꯑꯣ ꯍꯥꯏꯗꯨꯅ꯫ ꯑꯣꯁꯀꯥꯔ ꯑꯁꯤ ꯍꯧꯖꯤꯛ ꯃꯕꯨꯛꯇ ꯖꯣꯠꯆꯩꯅ ꯊꯤꯟꯇꯠꯈꯤꯕ ꯑꯗꯨꯗꯒꯤ ꯃꯁꯥ ꯑꯁꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛ ꯄꯩꯁꯥꯒꯤ ꯃꯌꯥꯏ ꯑꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯆꯩꯅꯥꯈꯣꯜ ꯑꯗꯨ ꯐꯥꯎꯗꯕꯤ ꯃꯃꯤꯠꯇ ꯄꯩꯁꯥ ꯈꯛꯇꯃꯛ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯂꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯀꯣꯜꯒꯤ ꯃꯐꯝꯗꯒꯤ ꯂꯧꯔꯕ ꯃꯇꯨꯡꯗ ꯑꯣꯁꯀꯥꯔꯅ ꯃꯥꯒꯤ ꯒꯥꯔꯤꯗ ꯍꯥꯞꯀꯠꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯁ꯭ꯅꯥꯏꯄꯔ ꯑꯃꯅ ꯑꯣꯁꯀꯥꯔ ꯑꯗꯨꯕꯨ ꯀꯥꯞꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯁ꯭ꯅꯥꯏꯄꯔ ꯀꯥꯞꯂꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯇꯩ ꯀꯅꯥ ꯑꯃꯠꯇ ꯑꯣꯏꯔꯝꯗꯦ ꯃꯥꯔꯛꯀꯤ ꯕꯣꯗꯤꯒꯥꯔꯗ ꯑꯣꯏꯔꯤꯕ ꯁ꯭ꯃꯤꯊ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩ ꯑꯩꯈꯣꯏꯅ ꯁ꯭ꯃꯤꯊ ꯑꯁꯤ ꯀꯣꯜꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫
ꯑꯗꯨꯕꯨ ꯀꯣꯜꯅ ꯉꯁꯥꯏ ꯁ꯭ꯃꯤꯊꯇ ꯀꯥꯞꯈꯤꯕ ꯅꯣꯡꯃꯩ ꯑꯗꯨꯗꯤ ꯅꯥꯀꯟꯗ ꯀꯥꯞꯊꯣꯛꯈꯤꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯕ ꯑꯃ ꯄꯣꯔꯛꯇꯨꯅ ꯁ꯭ꯃꯤꯊꯄꯨ ꯀꯣꯜꯅ ꯀꯟꯈꯤꯕꯁꯨ ꯑꯣꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯀꯣꯜ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯆꯠꯊꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯁꯥꯔꯥ ꯑꯃꯗꯤ ꯑꯣꯁꯀꯥꯔ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯒꯤ ꯃꯐꯝꯗ ꯃꯤꯅꯝꯂꯝꯕꯁꯨ ꯌꯥꯏ, ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯁ꯭ꯃꯤꯊ ꯑꯁꯤꯕꯨ ꯃꯥꯒ ꯌꯥꯅꯕ ꯄꯣꯔꯛꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯁ꯭ꯃꯤꯊꯅꯁꯨ ꯃꯥꯛ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯅ ꯀꯣꯜꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯌꯥꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯁ꯭ꯃꯤꯊ ꯑꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯥꯛꯀꯤ ꯕꯣꯗꯤꯒꯥꯔꯗ ꯑꯣꯏꯔꯛꯇꯨꯅ ꯁꯥꯔꯥꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯨ ꯃꯥꯅ ꯂꯣꯏꯅ ꯈꯪꯗꯨꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯣꯜ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯅꯕ ꯄꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯁꯨ ꯁꯥꯔꯥꯕꯨ ꯃꯥꯅ ꯑꯗꯨꯃꯛ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯂꯥꯛꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁ꯭ꯃꯤꯊꯅ ꯀꯣꯜꯒꯤ ꯃꯐꯝꯗ ꯁꯥꯔꯥ ꯑꯃꯗꯤ ꯑꯣꯁꯀꯥꯔ ꯃꯈꯣꯏ ꯑꯅꯤꯅ ꯃꯉꯣꯟꯗ ꯃꯤꯅꯝꯕ ꯊꯕꯛ ꯑꯃ ꯇꯧꯒꯗꯣꯔꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯇꯝ ꯑꯗꯨꯗ ꯀꯣꯜꯅꯗꯤ ꯁ꯭ꯃꯤꯊꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯊꯥꯖꯕ ꯉꯝꯂꯝꯗꯦ, ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯥꯅ ꯑꯃꯨꯛ ꯍꯟꯅ ꯁꯥꯔꯥꯒꯤ ꯂꯦꯞꯇꯣꯞ ꯑꯗꯨꯕꯨ ꯍꯦꯛ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯀꯨꯞꯅ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯈꯪꯕ ꯉꯝꯈꯤꯕꯅꯤ ꯁꯥꯔꯥ ꯑꯃꯗꯤ ꯑꯣꯁꯀꯥꯔ ꯃꯈꯣꯏ ꯑꯅꯤꯅ ꯃꯉꯣꯟꯗ ꯃꯤꯅꯝꯕ ꯊꯕꯛ ꯑꯃ ꯇꯧꯒꯗꯣꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯛꯄ ꯃꯇꯝꯗ ꯀꯣꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤꯕꯅꯤ, ꯃꯔꯝꯗꯤ ꯃꯥꯅꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤ ꯑꯃꯠꯇ ꯈꯟꯗꯕꯤ ꯔꯤꯛꯁ ꯈꯨꯗꯤꯡꯃꯛ ꯂꯧꯗꯨꯅ ꯁꯥꯔꯥꯒꯤꯗꯃꯛ ꯃꯥꯅ ꯊꯕꯛ ꯀꯌꯥ ꯃꯔꯨꯝ ꯑꯃꯕꯨ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯥꯔꯥꯅ ꯃꯥꯒꯤꯗꯃꯛ ꯀꯔꯤ ꯑꯃꯠꯇ ꯈꯟꯗꯕꯤ ꯃꯤꯅꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯂꯦ ꯍꯥꯏꯕ ꯑꯁꯤꯗ, ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯃꯐꯝꯗ ꯈꯨꯗꯣꯡꯊꯤꯕ ꯈꯔꯕꯨ ꯅꯪꯒꯗꯣꯔꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯕꯗꯒꯤ ꯀꯣꯜꯅ ꯁ꯭ꯃꯤꯊꯄꯨ ꯃꯐꯝ ꯑꯃꯗ ꯁ꯭ꯅꯥꯏꯄꯔ ꯄꯥꯏꯍꯟꯗꯨꯅ ꯃꯥꯕꯨ ꯌꯦꯡꯁꯤꯟꯗꯨꯅ ꯊꯝꯍꯟꯕꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯁ꯭ꯃꯤꯊ ꯑꯁꯤꯁꯨ ꯐꯠꯇꯕ ꯃꯤꯁꯛ ꯑꯃꯗꯤ ꯑꯣꯏꯔꯝꯗꯦ, ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯃꯥꯒꯤ ꯑꯣꯏꯕ ꯇꯨꯡꯒꯤ ꯄꯨꯟꯁꯤꯁꯤꯡꯗ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯆꯥꯁꯤꯡꯒ ꯇꯧꯗꯨꯅ ꯂꯩꯈꯤꯕ ꯑꯗꯨ ꯄꯥꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯀꯣꯜꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯌꯥꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥꯡꯗ ꯃꯥꯛꯀꯤꯗꯃꯛ ꯃꯥꯅ ꯊꯕꯛ ꯇꯧꯔꯝꯂꯤꯕ ꯑꯗꯨꯗꯤ ꯃꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃ ꯑꯣꯏꯕꯅ ꯇꯧꯗ ꯌꯥꯗꯕꯒꯤ ꯇꯧꯕ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤꯁꯛꯁꯤꯡꯕꯨ ꯍꯥꯠꯄ ꯆꯩꯕ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗꯤ ꯌꯥꯝꯅ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯒ ꯀꯣꯜ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯌꯥꯝꯂꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯑꯅꯤ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯁꯤ ꯍꯥꯏꯗꯨꯅ ꯌꯥꯅꯈꯤꯕꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯂꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯔꯕ ꯃꯇꯨꯡꯗ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯠꯂꯕ ꯃꯇꯨꯡꯗ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ ꯑꯃꯗꯤ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫